Hello guys, welcome back again. You're a superhero. Ngasi amuk mayamga punna yengminagadawriba video CD isai Lanmi. Kennedy Kuman gi isai ne du isai se 13 August Patriots Day numita fongi be isai ne Lanmi aingonda siji suggest to birakpane. Sugo shoidana paujel amadi piramani na khale khoigi kari khoigi athaubasingi numita puthork pe isai nina ado mayam kamain to ge habado punna yengminarse. Chakthekkhei singer Kennedy Kuman. Lanmi Sagol Fajei Chakthekkhei su hachang walba su langai singna de amata ninghanna dana imanang gi thogal Fajei ge araiba khara afanda khara yinare samina puksel mata oina Dinesh Naure.
어스 그리 파자이 파자이면 아니락 수바 ꯌꯦꯡꯁꯤ 파자이 तसें ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯣꯏꯔꯒꯦꯅ ꯂꯥꯎꯔꯛꯄ ꯃꯇꯥꯡꯗꯣ ꯑꯁ ꯑꯩ ꯁꯤꯃꯛꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯗꯦ ꯑꯗꯣ ꯊꯤꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯁꯤꯗ ꯀꯩꯅꯣꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯩ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯁꯤ ꯑꯃꯨꯛꯀ (13 August) ꯅꯨꯃꯤꯠꯇ ꯄꯨꯊꯣꯛꯄ ꯃꯇꯤꯛ ꯆꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯍꯜꯂꯤꯁꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏ ꯑꯁꯦꯡꯕ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤ ꯑꯁꯦꯡꯕ ꯌꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯀꯠꯊꯣꯛꯂꯕ ꯍꯛꯆꯥꯡ 이마ꯒꯤꯗꯃꯛ ꯈꯟꯖꯔꯤꯕ ꯋꯥꯈꯜ
mayam punna Lanmi yengminnakhre aije hojiki matik da pungning je khangnung nungsirakpa haitare na ekoi khudingmakna sigi isai sidagi khangba yabase ekoi khudingmak Lanmi ni kanagumba kharana nungmai pairaga lanthengnari kanagumba kharana kolom pairaga lanthengnari kanagumba kharana yompak pairaga lanthengnari kanagumba kharana ekhoigi natki oiba phijol selaga lanthengnari kanagumba kharana ekhoigi mahausadagi leiraaba chatnabi mayam amaga sagonaraga lanthengnari kanagumba kharana sagol thawraga lanthengnari kanagumba kharana khutum singaga lanthengnari kanagumba kharana khongna lanthengnari haitare ekoi khudingmak loinamak lanthengnari aduga kanagumba kharana amuksu isai saaga mayamda pilhallaga mayamda paujel mayam ama piri haitare isai jisu isai makhal saaga mana pamjabi isai gi line da ekoi khudingmakna masije understand tobam thoe ekoi khudingmakna khangbam thoe ekoi khudingmakna amma sabotham thoe haibase thamjaraga ngasigi oinadi video si matang soire losinjari Lanmi adugi matik fajabe isai moirame Lanmi whole team bo thagat phongdok jeri asigumba isai mayam ama puthpirakho mayam gi seba tawbirakho haibase thamjaraga matang soire losinjari mathangi video dong mayam thengnarse ngasigi oinadi pumnam gu panthoibana mukana khurumjari. Bye guys.